ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗ ꯁꯦꯗꯅꯦꯁ꯫ ꯐꯤꯂꯝ ꯑꯁꯤ ꯍꯣꯔꯔ ꯑꯃꯁꯨꯡ ꯑꯦꯛꯁꯟꯗ ꯕꯦꯁ ꯇꯧꯕ ꯇꯥꯏꯋꯥꯅꯤꯁꯀꯤ ꯐꯤꯂꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝꯒꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯣꯁ ꯄ꯭ꯂꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯅꯤ, ꯑꯗꯨꯒ ꯀꯧꯁꯥꯅꯤ ꯃꯨꯈꯔꯖꯤꯅꯁꯨ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯁ ꯄ꯭ꯂꯦꯗ ꯂꯣꯛ ꯏꯟ ꯇꯧꯗꯨꯅ ꯐ꯭ꯔꯤꯗ ꯖꯤꯂꯤ ꯁ꯭ꯄꯤꯟ 112 ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯐꯪꯕꯤꯌꯨ꯫ ꯍꯧꯖꯤꯛꯃꯛ ꯌꯥꯎꯁꯜꯂꯣ, ꯑꯗꯨꯒ ꯂꯨꯄꯥ 100ꯒꯤ ꯐ꯭ꯔꯤ ꯁ꯭ꯄꯤꯟ ꯑꯃꯕꯨꯁꯨ ꯐꯪꯕꯤꯔꯣ꯫ ꯍꯧꯖꯤꯛꯃꯛ ꯃꯣꯁ ꯄ꯭ꯂꯦ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯂꯨꯄꯥ 200 ꯑꯃꯕꯨꯁꯨ ꯐꯪꯕꯤꯔꯣ, ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯔꯤꯚ꯭ꯌꯨ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 200 ꯑꯃꯒꯁꯨ ꯐꯪꯒꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯦꯛ ꯊꯥꯕꯒ ꯅꯍꯥꯛꯅ ꯂꯨꯄꯥ 1,100 ꯑꯃꯁꯨ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯃꯣꯁ ꯄ꯭ꯂꯦꯗ ꯌꯥꯎꯁꯜꯂꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯕꯥꯔꯗꯦ ꯕꯣꯅꯁ ꯑꯣꯏꯅ ꯂꯨꯄꯥ 200 ꯑꯃꯒꯁꯨ ꯐꯪꯒꯅꯤ꯫ ꯃꯁꯤꯗ ꯄꯩꯁꯥ ꯍꯥꯞꯆꯟꯕ ꯌꯥꯝꯅꯁꯨ ꯊꯨꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ UPI ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯕꯦꯡꯛ ꯑꯃꯗ ꯍꯦꯛꯇ ꯍꯥꯞꯄ ꯌꯥꯏ꯫ ꯑꯗꯣꯝꯅ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ 50% ꯑꯃꯁꯨ ꯀꯃꯤꯁꯟ ꯑꯣꯏꯅ ꯐꯪꯕꯤꯔꯣ꯫ ꯑꯗꯨꯗꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯅꯨ, ꯑꯩꯅ ꯀꯃꯦꯟꯗ ꯄꯤꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯖꯟꯗꯨꯅ ꯉꯁꯤꯗꯒꯤ ꯃꯣꯁ ꯄ꯭ꯂꯦꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯕꯨ ꯎꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯑꯌꯨꯛꯀꯤ ꯍꯧꯒꯠꯂꯛꯄꯒ ꯂꯝ ꯀꯣꯏꯕ ꯑꯃ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯤꯝ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯦꯠ ꯀꯧꯏ꯫ ꯀꯦꯠ ꯑꯁꯤꯗꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯦꯠꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯐꯖꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯪ ꯁꯨꯇꯤ ꯐꯪꯉꯛꯄ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯤꯝꯗ ꯀꯣꯏꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯤꯝꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯠꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯍꯥꯟꯅꯗꯤ ꯌꯥꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛꯁꯨ ꯑꯦꯗꯚꯔꯇꯥꯏꯖ ꯀꯝꯄꯦꯅꯤꯗꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯝꯄꯦꯅꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨꯒ ꯆꯞ ꯆꯥꯅꯔꯦ꯫ ꯀꯣꯏꯕ ꯆꯠꯄ ꯑꯗꯨ ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ, ꯑꯩ ꯊꯕꯛ ꯑꯁꯤ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯈꯤꯕꯗꯤ ꯄꯥꯝꯗꯦ, ꯌꯥꯔꯒꯗꯤ ꯀꯣꯏꯕ ꯆꯠꯄ ꯑꯗꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯠꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯐꯖꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯪ ꯁꯨꯇꯤ ꯂꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯤꯝꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯕꯤ ꯕꯥꯠꯔꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯝꯁꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯥꯎꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯅꯥ ꯑꯗꯨꯗ ꯂꯦꯞꯄꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯚꯦꯀꯦꯁꯟꯒꯤ ꯀꯣꯏꯕ ꯆꯠꯅꯕꯒꯤ ꯗꯦꯠ ꯑꯗꯨ ꯑꯇꯣꯞꯄ ꯃꯇꯝꯗ ꯍꯣꯡꯗꯣꯛꯇꯨꯅ ꯁꯨꯇꯤ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯠꯇꯤ ꯖꯤꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯑꯝꯗꯦ꯫ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯃꯛꯇꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯐ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ, ꯑꯗꯨꯒ ꯐ꯭ꯔꯤꯖ ꯑꯗꯨꯗꯒꯤ ꯍꯩ ꯃꯍꯤ ꯑꯃ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯁꯣꯔꯠꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯔꯠꯁꯤꯡ ꯑꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯤꯚꯤ ꯁꯣ ꯑꯗꯨꯒꯤ ꯍꯣꯁ ꯑꯗꯨꯅ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯦꯛꯁꯄꯥꯔꯠ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯁꯟꯗꯣꯔꯛꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯁꯀꯤ ꯑꯦꯛꯁꯄꯥꯔꯠ ꯑꯗꯨꯅ ꯇꯤꯚꯤ ꯁꯦꯔꯤꯁꯀꯤ ꯍꯣꯁ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯝꯃꯤ, ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯁꯟꯗꯣꯔꯛꯂꯤꯕ ꯂꯥꯏꯑꯣꯡ ꯈꯪꯗ꯭ꯔꯕ ꯂꯩꯅꯥ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯗꯤ ꯑꯆꯝꯕ ꯂꯩꯅꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯑꯆꯝꯕ ꯂꯩꯅꯥ ꯑꯃꯗꯤ ꯅꯠꯇꯦ, ꯃꯁꯤ ꯃꯤꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯁꯟꯗꯣꯔꯛꯏꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯔꯦꯕꯤꯁꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ, ꯔꯦꯕꯤꯁ ꯍꯥꯏꯕꯗꯤ ꯍꯨꯏꯅ ꯆꯤꯛꯄꯒꯤ ꯂꯩꯅꯥ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯗꯤ ꯔꯦꯕꯤꯁꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯖꯕ ꯇꯥꯔꯒꯁꯨ ꯃꯁꯤꯗꯤ ꯃ꯭ꯌꯨꯇꯦꯇꯦꯠ ꯑꯣꯏꯕ ꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯦꯛꯁꯄꯥꯔꯠ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯗ ꯇꯤꯚꯤ ꯁꯦꯔꯤꯁ ꯑꯗꯨꯒꯤ ꯍꯣꯁ ꯑꯗꯨꯅ ꯅꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦꯅꯦ, ꯗꯣꯛꯇꯔꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯅꯤꯕꯨꯗꯤ ꯍꯥꯏꯕꯤꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯐꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯗꯤ ꯁꯤꯗ꯭ꯔꯤ, ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯗꯨꯕꯨ ꯖꯤꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯁꯤꯗ ꯀꯌꯥ ꯍꯦꯟꯅ ꯋꯥꯈꯜ ꯑꯗꯨ ꯂꯨꯞꯁꯜꯂꯨꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯑꯝꯃꯤ,
ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯃ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯛꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯌꯨꯝꯊꯛ ꯑꯃꯗ ꯑꯉꯧꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯑꯒ ꯖꯤꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯍꯅꯨꯕꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯏ ꯉꯥꯛꯇꯁꯨ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯃꯒꯁꯨ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯖꯤꯝꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯠꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯖꯤꯝꯒꯤ ꯁꯌꯦꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯑꯝꯃꯤ꯫ ꯖꯤꯝꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯠꯇ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯠꯇꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯊꯦꯡꯕꯅ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯐꯖꯅ ꯇꯥꯁꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯖꯤꯝꯅ ꯑꯃꯨꯛ ꯍꯅꯨꯕꯤꯅ ꯂꯩꯔꯝꯃꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯆꯥꯏꯕ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯖꯤꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯒꯤ ꯈꯪꯉꯦ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ, ꯃꯍꯥꯛ ꯑꯗꯨ ꯂꯣꯛ ꯊꯨꯡꯕꯒꯤ ꯂꯥꯏꯍꯧ ꯂꯩꯕ ꯃꯥꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯤꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯠꯄꯨ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯠ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯊꯤꯟꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯗ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯂꯝꯃꯤꯕ ꯃꯤ ꯑꯗꯨ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯏ ꯅꯥꯏꯇꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯕꯦꯠꯇ ꯍꯤꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯕꯗ ꯚꯤꯛꯇꯤꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯉꯝꯈꯤꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯚꯤꯛꯇꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯃꯨꯛꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯠꯃꯥꯡꯃꯛ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯕꯋꯦ ꯁ꯭ꯇꯦꯁꯟꯗ ꯊꯅꯝꯃꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯍꯥꯠꯄ ꯄꯨꯂꯤꯁ ꯑꯃꯗꯤ ꯚꯤꯛꯇꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯊꯣꯡ ꯅꯨꯡ ꯂꯣꯏꯅ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯒꯤ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯖꯤꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯍꯥꯏꯗꯨꯅ ꯑꯥꯏꯁ ꯑꯃꯦꯔꯤꯀꯥꯅꯣꯕꯨ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯃꯠ ꯑꯣꯏꯔꯝꯗꯦ, ꯉꯁꯥꯏ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯕꯦꯜꯀꯣꯅꯤꯗꯒꯤ ꯎꯈꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯁꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯆꯥꯄꯣꯠ ꯆꯥꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯧꯒꯠꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ "ꯏꯃꯥ, ꯅꯪ ꯃꯇꯦꯡ ꯄꯥꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯅꯍꯥ ꯑꯁꯤꯅ ꯍꯪꯉꯛꯏꯕ ꯑꯁꯤ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕꯤ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯍꯤ ꯀꯌꯥ ꯑꯃ ꯑꯣꯠꯁꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯍꯅꯨꯕꯤ ꯑꯁꯤꯗ ꯂꯣꯏꯅ ꯌꯦꯡꯁꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯃꯤꯕ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯎꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯒꯤ ꯎꯟꯁꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯦꯠꯇꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯝꯅꯁꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯤ ꯑꯣꯠꯁꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯝꯃꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁ꯭ꯄꯨꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯝꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯍꯅꯨꯕꯤ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄ ꯀꯥꯔ ꯑꯃꯅ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯝꯅ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯉꯁꯥꯏ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯤ ꯑꯣꯠꯁꯟꯈꯤꯕꯗꯒꯤ ꯐꯤꯕꯝ ꯑꯃ ꯇꯧꯍꯧꯔꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯒ ꯖꯤꯝꯗ ꯑꯃꯨꯛ ꯇꯥꯟꯅꯗꯣꯏ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯆꯣꯡꯊꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕꯗ ꯖꯤꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯖꯧꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯖꯣꯝꯕꯤꯒ ꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫
ꯑꯗꯨꯕꯨ ꯖꯤꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯌꯧꯍꯧꯗꯨꯅ ꯃꯍꯥꯛꯅ ꯒꯦꯠ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯑꯝꯃꯤꯕ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯝꯅ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯤꯝ ꯑꯁꯤ ꯆꯤꯡꯅꯕ ꯑꯁꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯤꯚꯤ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯅ꯭ꯌꯨꯁꯀꯤ ꯆꯦꯅꯦꯜꯕꯨ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯑꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯆꯝ ꯈꯨꯗꯤꯡꯃꯛ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯦꯡꯗꯕꯤ ꯂꯩꯕꯤꯌꯨ, ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅ꯭ꯌꯨꯁ ꯁꯟꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯖꯤꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯦꯛꯁꯄꯔꯠ ꯑꯃꯅ ꯍꯥꯏꯈꯤꯕ ꯍꯧꯖꯤꯛ ꯁꯟꯇꯣꯔꯛꯂꯤꯕ ꯂꯩꯅꯥ ꯑꯁꯤ ꯃ꯭ꯌꯨꯇꯦꯇꯦꯠ ꯑꯣꯏ ꯍꯥꯏꯕ ꯑꯗꯨ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯚꯥꯏꯔꯁꯁꯤꯡ ꯑꯗꯨꯅ ꯁꯟꯇꯣꯔꯛꯄꯗꯒꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃ꯭ꯌꯨꯇꯦꯇꯦꯠ ꯑꯣꯏꯗꯨꯅ ꯖꯣꯝꯕꯤꯗꯧꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯐꯣꯟꯗꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯏ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯉꯛꯄꯒꯤ ꯁꯃꯤꯟ ꯑꯁꯤ ꯃꯍꯥꯛꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯃꯤ ꯑꯗꯨꯗ ꯀꯔꯤꯝꯇ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯀꯥꯇꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯖꯤꯝꯁꯨ ꯀꯥꯇꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯤ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯇꯤ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏꯕ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕ ꯉꯁꯥꯏ ꯂꯩꯒꯤ ꯏꯁꯤꯡ ꯆꯥꯏꯍꯧꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯑꯗꯨꯅ ꯖꯤꯝꯒꯤ ꯈꯨꯠꯁꯥ ꯑꯅꯤ ꯑꯃꯗꯤ ꯀꯥꯇꯤ ꯑꯗꯨꯅ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯝ ꯑꯗꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯇꯠꯄ ꯈꯨꯠꯁꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯌꯨꯝꯊꯪꯅꯕ ꯑꯗꯨꯅ ꯈꯨꯟꯗꯨꯅ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯍꯔꯁꯤꯗ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤ ꯑꯁꯤꯕꯨ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯈꯥꯡ ꯑꯃ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯡ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯣꯝꯇꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯕꯨꯁꯨ ꯂꯣꯛ ꯇꯧꯁꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯤꯝ ꯑꯁꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯃꯄꯥꯟꯗꯅ ꯍꯦꯟꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯁꯟꯇꯣꯔꯛꯏꯕ ꯑꯁꯤ ꯍꯦꯟꯅ ꯁꯥꯊꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯟꯕ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯨꯝꯃꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤꯝꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯍꯧꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯟꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨꯕꯨꯗꯤ ꯂꯧꯕ ꯆꯠꯇꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯖꯤꯝꯅ ꯌꯥꯝꯅ ꯂꯣꯟꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯌꯧꯕ ꯉꯝꯃꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨ ꯑꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯇꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯍꯦꯛ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯒꯤ ꯃꯈꯣꯟ ꯑꯁꯤꯗ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯣꯏꯅ ꯑꯣꯟꯁꯟꯗꯨꯅ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯁꯤ ꯑꯣꯟ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯕ ꯃꯇꯨꯡꯗ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯄꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯗꯨꯒ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯃꯅ ꯐꯥꯎ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯁꯕꯋꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯕꯋꯦꯗ ꯑꯃꯨꯛ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯠ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯁꯨꯝꯅ ꯀꯦꯠꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁꯥꯏꯂꯦꯟꯠ ꯃꯣꯗꯇ ꯊꯝꯕꯅ ꯖꯤꯝꯅ ꯇꯧꯔꯛꯄ ꯀꯣꯜ ꯈꯨꯗꯤꯡꯃꯛꯁꯨ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯇꯥꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯠꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯀꯦꯠꯇ ꯑꯣꯟꯁꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯦꯠꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯁꯤꯗ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯟ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ
wari sananaba honaba taragasu ketna nupa adudagi leithoga mahak lairik aduda adum focus tawduna lai adubu makha tana adum paduna lermi adubu miyai chalaba businessman aduna ket ka wari sananaba honabadi adum lepamde mastagi train asi station amada yorami aduga highway station asi hek yawbaga anoba passenger kiyama karami ketna businessman asina mangonda asum karan tarakpa sida karan taraktana bahaiduna anoba karaiba passenger sigi maraktagi moli kauba anoiba nupi mabu businessman amadi makoini gi marakta famalami Haujikti makoigi train asida leiriba mi myamsing asi job launa wa amata ngangdabi tumina leinarami adubu haujik mafam asida leiriba mi sing asina yamna angakpa akiba thodok ya ama tholaktore haiba asidi makoina karimata khangjaramde mastagi train asigi manungda tongamba spek amuba upanupa ama mahak asi mutated orakpadagi mahaki akoibada leiramba mi singbu mahakna thangaduna loina thindatuna hatomi asumna tawriba mo sida ngasaigai keta karam taramiba businessman nupa adusu akiba forami haujikti ketsu mahaki mitmangmang asida mi kya ama halakpa asida mahak yamna akiba forami asumna sawe asida yamna tamchina mi hatpa asi mahaki mitmangda amu fawosu mahakna uraktriboirami haujikti mafam asida miyoi kya ama sibana maram oibana makoina tongiba compartment asi itana pungchai charami modagi mafam asida tongamiba passenger ani mana ispe upa nupa adubu fana ba haiduna tarami adubu harba matam asida atopa infected oiraba miyoi khara musu tholaktuna haujik sunglass upanupa adubu khamge haiduna tawriba aduda mu attack tawkhirami aduga hariba matam asimakta dasu businessman adu mutated oiraktuna moligi mamit nama adubu mahakna poraiba satin aduna thinduna moli adu mafam aduda yamna tamthina solami haujikti train asigi manungda thohaningdaba yamna tamthiba thawdo asi thomi adubu dawna yaribadi train asi mata asida station ama yobadagi khamami mastagi ketna moli adubu mafam adudagi singthoraba matungda mapanda chenthorami adubu hauji ket ki phone adudi train adugi manungda taduna lehorami mastagi ket amadi moli makhoini adu underground gi lambi du da chelami adubu makhoigi matung asida businessman adunadi tanabadi sungla lepamde hariba sina maram oibana ket amadi moli makhoini du yamna pakhana sum chelakpana maram oibana corner amada yamna masamo faba nupa amaga thengjanarami haujikti masa phaba nupa asinasu mangonda thengjale haibagi damakta yamna saurami aduga mahakna ngange haiduna ket hoida onsalakpa matamdadi moli asi soktuna lerambadagi mahakna makha taba wa karimata ngangamde modagi masa phaba nupa aduna ket hoida kari thodok thobage haiduna ngami modagi ketna masa mo phaba nupa aduda makhutna thilaba matungda makhoida masak khangdaba miyoi amana tanare haiduna businessman adubu masak taami mastagi masa phaba nupa asina mafam asida thoiba asigi matangda karimata khangdabida mahakna yamna sauna businessman nupa adubu phuraga haiduna changpa matamdadi businessman gi nupa aduna makhut adubu pharba matungda nupa adugi mamai adu sikthalami asumna masa phaba nupa asidi mahaki mamai adu sikthalakpa aduda mahak haujik gyan pungangwangami aduga hariba matam asida businessman adusu masa phaba nupa asigi mathakta attack tawba lepamde masitagi mahakna mahaki nakan aduda leiba fire emergency aduda leiramiba tingjangna du lauthoba matungda masa phaba nupa adu mafam asida jalaga hatomi haujikti tawriba moma tawsida ket amadi moli makoini su yamna kibana mafam adudagi thawai tabu hingjauna ba haiduna chenkhirami maistagi ket amadi moli makoini na sum lakpana haujikti subway adugi exit point adudi yarami aduga makoina mafam asi yawba matamda security ma chatkhiba adu makoini na urami maistagi ket na security aduda mateng pangna ba haiduna kana laujjarami adubu security adudi khangdabanina subway adugi exit point adugi thong adubu ket hogi mitmangmaktada jalami adubu haujik ket adu ninghanaba leramde mahak exit point adugi manak tamna dum chensalami aduga makoini adu la second exit point adudagi nanthokpa nanghorami asengbagidi Kevin na thong adubu thingjanaba haiduna honariba adu ket amadi moli makoini si infected oirba mi manbanani asumna subway asigi exit point asi thingjankhibana maram oibana businessman adu thong adugi manungda panduna lehorami adubu businessman aduna thong ga hoba adu hangtoga Keta yamna akibagi masakta nahak buko na muk thengnarsi harklami maistagi Kevin na makoi mem singadu mafam adudagi chatlase haiduna hospital tamna pukhirami hariba chera sida gym su infected oirba mi mem singadudagi nanthuraga mahaki nupigi thabak tawfam adugi mafam tana lami adawu gym na mafam asida thengnariba sina amukena sathirami mafam asigi lambi sida miyoi kyagi asiba hakchangbu taduna lerami maistagi gym na mafam kyama mathang lalaga laba matungda main road jarami aduga mahakna asum subway gi lambi du na lakpa matamdadi subway gi lambi dudi loina thingjanjanduna lerami haujik gym adu upai leramde atopa lambi mada chalami adubu mahakna lambi du dadum lakpa matamda infected oiraba satra kya amana miyoi amabu torture toroga leramba du mahakna thengnarami adubu haujik gym da infected oiraba mi sing asi karimta khalamde maramaduna mahakna infected oiraba mi sing adugi manakta changsanduna infected oiraba mi sing aduga mahaka funarami
ꯑꯗꯨꯕꯨ ꯖꯤꯝꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤꯕ ꯃꯤ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯑꯅꯥꯕ ꯐꯥꯎꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯤꯝꯅ ꯆꯪꯉꯛꯏꯕ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯆꯝꯅꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯆꯪꯉꯛꯏꯕ ꯃꯤ ꯑꯁꯤꯗꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯁꯦꯡꯕꯃꯛꯀꯤ ꯊꯑꯣꯏꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁꯣꯛꯍꯜꯂꯒ ꯃꯍꯥꯛꯇꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯏꯟꯖꯣꯏ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤ ꯑꯗꯨꯅ ꯑꯣꯏꯅ ꯖꯤꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯁꯤ ꯈꯔ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯖꯤꯝꯕꯨ ꯀꯧꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯝꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯦꯠ ꯍꯣꯏ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯒꯥꯔꯗ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯖꯣꯝꯕꯤꯁꯤꯡꯅ ꯌꯧꯔꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯃꯤꯆꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯂꯥꯌꯦꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯗꯒꯤ ꯅꯔꯁ ꯑꯃꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯃꯣꯂꯤꯒꯤ ꯑꯁꯣꯛꯄ ꯃꯃꯤꯠ ꯑꯗꯨꯕꯨ ꯕꯦꯟꯗꯦꯖꯅ ꯌꯦꯠꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯪ ꯀꯦꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯠꯅ ꯀꯦꯚꯤꯟꯒꯤ ꯐꯣꯟ ꯑꯗꯨ ꯋꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯁꯦꯞ ꯑꯣꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯚꯤꯗꯨꯗ ꯂꯥꯛꯄ ꯅ꯭ꯌꯨꯁ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨꯁꯀꯤ ꯂꯥꯏꯚ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤꯒꯤ ꯖꯦꯅꯔꯦꯜ ꯑꯃꯅ ꯁ꯭ꯄꯤꯆ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯟꯇꯣꯔꯛꯏꯕ ꯃꯁꯛ ꯈꯪꯗꯕ ꯂꯥꯏꯆꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟꯁ ꯀꯌꯥ ꯑꯃꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯈ꯭ꯔꯦ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯆꯜꯂꯛꯇꯕ ꯃꯐꯝ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ꯫ ꯁꯍꯔ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯇꯅ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯁꯣꯂꯨꯁꯟꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯁ꯭ꯄꯤꯆ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯎꯗꯅꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯋꯥ ꯑꯁꯤꯗ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯟꯕꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯁꯟꯇꯣꯔꯛꯏꯕ ꯂꯩꯅꯥ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯅ ꯑꯁꯨꯝꯅ ꯁ꯭ꯄꯤꯆ ꯄꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯑꯒ ꯃꯍꯥꯛ ꯑꯗꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯕꯨ ꯃꯉꯛꯁꯪ ꯑꯗꯨꯗ ꯂꯥꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯕꯨ ꯄꯤꯟ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯅꯕꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯏꯔꯥꯡ ꯍꯧꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯠꯀꯤ ꯃꯃꯤꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯦꯠ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯦꯚꯤꯟꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯏꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛꯇꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯦꯚꯤꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯩꯔ ꯑꯁꯤꯗ ꯃꯣꯂꯤꯁꯨ ꯁꯔꯖꯔꯤ ꯇꯧꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒ ꯃꯣꯂꯤꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯃꯣꯂꯤꯒꯤ ꯁꯔꯖꯔꯤ ꯇꯧꯔꯕ ꯑꯁꯣꯛꯄ ꯃꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯣꯂꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯈꯣꯟꯁꯤꯡ ꯑꯁꯤꯕꯨ ꯀꯦꯚꯤꯟꯅ ꯂꯣꯠꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯦꯚꯤꯟ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯚꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯖꯍꯧꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯣꯂꯤꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯂꯤꯅ ꯑꯃꯨꯛ ꯀꯦꯚꯤꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯚꯤꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝꯃꯟꯕꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯐꯥꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯠ ꯑꯗꯨ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫
asumna ketki call asi hek lakpaga jim adu yamna thuna paikhalami aduga mahaki nupi du da mangna asumna harami nahak karimta pakatkanu aina wasaktuna haribasini nahak po aina soidana kanba lakani nahak haujiki oinadi sep oiba mafam ama thiduna lotlaga leramu adubo asumna mahakna mahaki nupiga wari adum sanarpa matam asida mahaki mako du yamna chiglami maistagi mahaki nupi du da mahakna hainingba wapumba du loina haiba lorba matungda yamna thuna tawduna mahaki phone adu kakthalami aduba hojik jimdi mahakna phone thamgraba matung asida mahaki nupi sida minute kharagi matungda karigumba khudong thiba ma tarni haiba asi mahakti khangjaramde adubu harba matam asida ket asi infected orba mi ni man thengnarami marmaduna ket adu infected orba mi ni dudagi nanthokna ba haiduna mahak STR duda yamna thuna kakhalami aduga mahakna mafam adugi thong adu lonsalaba matungda thong adubu yot ama thingjanjuna lolaga thamami aduga mahakna infected orba mi sing asibu mapanda phajalaga thanamba sida ngasage mahaki matungde inarakliba businessman aduju yauduna lemi astagi businessman aduna aya kariba thong aduda yamna kanna namsalaba matungda mahak adu thong adugi manungda yamna wana changami aduga businessman asina atopa infected oraba mi sing adu changhalakpagi mahutta mahakna thong adubu yot adubu muk thingjanjuna lonchalaga thanami asengbagidi businessman asina ket asibu mahak mathandagi oiningbagi orami mastagi businessman aduna ket asibu mafam asida lord khre habadu khangbadagi mahakna tamna laktuna ket po muk thiba rami aduga mahakna sumna swairami nahak objekti ayaki khutagi nanthoga chenba ngamaroi molibusu ayakna loisalamabani adubu objekti nahaki turn tare nahak aigi khutagi matau karamna nanthoga chengani haiduna mahakna yamna akiba khonjel harami adubu ketsu karimta hanba leramde mahakna mafam aduda leramba fire extinguisher ma lorba matungda jiki businessman aduda fire extinguisher duna kapsalami aduga sumna ngawduna laringa matamasida mahakna fire extinguisher duna businessman adugi mako duda hanjananjana thomami asumna businessman asina sidri fawba mahakna fire extinguisher duna businessman adugi mako duda lepalitana thomami asumna tawdana mahakna businessman asibu mafam asida hatomi aduga hariba matamasida mahakna leiriba ka adugi nakanda leiriba thong adu hangturami aduga mafam aduda shoot setpa nupa ma changami hojik ket adu upai karimta leramde shoot seliba nupa aduna haiba adu inba tarami maistagi ketna mafam asida dum leirege ngakpa matamdadi mafam asi hospital gi maternity ward amoirami aduba hojik shoot selaba nupa asina ket asi infected oirabra natraga oidribra haibadu mahakna khangamde maram aduna ket adubu gun point tawduna mahaki makut adu masa matonda handcuff tawsanlanduna pipe amada phajalaga thamalami masigi matungda mahakna mo ketta mafam aduda leiriba bulb adubu hangtoalami aduga sumna bulb asi hangtokwa matamdadi chemical yaroba ising kiyama mahaki hakchang aduda chaitharami asumna tawdana ket ki hakchangda tairamiba myam sing adubu chamtholami aduga mafam asida sutseliba nupa asi atai kanamata oiramde ngasai mamangi sinda TV da lakiba news amada yaukhiba biologist expert adu oiduna lerami mahaki maming asi Ellen kawi Ellen asi mafam asida lotuna mahakna infected orba mi sing asigi vaccine puthoknaba yamna kanna honaba oirami adubu mahakna hojik vaccine adu puthoknaba yamna kanna honaba taragasu karimta progress leitaba oirami adubu hojik mahakna ket asi thengnabana mangonda yamna achauba asama urakpa oirami maramdi infected oiraba mi singi asibu direct contact tawraba miyoi sing adu infected oigali adubu ket asidi mahaki hakchang asida infected oiraba migi ina punglulupa taragasu mahak asi hojik phawba karimata infected oide maram aduna Elena su thajarami madudi ket ki hakchang asida santorakliba leina asigi antibodies yaramlani haiduna hojikti Elena su ket asi infected oide habadu khangami marmaduna mahaki selamiba sutsing adusu tamna lauthorami maudagi Elena su khalami madudi ket ki hakchang asida asengba maki antibodies adu yawba taragadi mahakna mafam asida thoiba tamthiraba leina layong laichat asibu kanba ngamgani haiduna marmaduna Elena hojikti ket ki tairaba dressing adubu loina hongtolami aduga mahaki asengba dress pibirami odagi ket mahaki tairaba dress adubu dustbin da thadanaba haiduna tawruba matamdadi dustbin adugi manungda infected oraba angang amasu yauduna leramba adu mahakna thengnarami adubu ketna karigumba amata reaction pirakpa nangdringe matamda lenna ket ki hakchang aduda virus yauraba syringe aduna mahaki ngaksam aduda injection ama toromi aduga mahakna ket ki makhut adubu che namu punsanduna thanami aduga mata asidagidi ekhoina karigumba kharaju khangba ngame madudi Elena leina asibu fanabagi damakta angang macha tawau experiment tawi haiba asi adubu mahakna experiment tawruba mipum khudima asi loina mutated oiduna infected oikhibarami hojikti Elena su ket ki hakchang asida antibodies yawbra haiduna experiment tawningbana maram oibana mahakna virus yauraba syringe aduna
ket ki ngaksam aduda injection tawkhiba oirami modagi alien asu khalami madudi ket ki hakchang asina minute khara ki matungda rimata infected tawbagi masak mong uraktaba taragadi mahak ki hakchang asida antibodies yaure haiba adu khangadribani mastagi alien asu keta sumna harami na ki hakchang asina minute manga gi matungda karigumba infected oibagi symptom amata ulaktaba taragadi na ki hakchang asida antibodies yaure haiduna khangadribani madu oiba taragadi nahakpo ayakna building asigi mathakta pukatuna military gi helicopter kaukharba matungda na ki hakchang dagi thoiba leina sing asigi vaccine chagadribani adubu nahakna karigumba infected oibagi symptom khara ulakpa taragadi nakpu mafam asida ayakna hatokadribani haujikti ketsu alien gi wasi taba matamda mak yamna kirami marmaduna makna yamna thuna tawduna maki phone dagi maki boyfriend jimda mapu amukta kanbiba laknaba haiduna message thakirami adubu asengbagi di hospital asida jim asidi hanadagi hauna laktuna leiramboirami adubu haujik jim gi mong asi hanaga manaramde makna maki phone adubu mafam aduda thadaramaga mak adu yamna tapna laami hariba matam asida alien na military gi miyosingda helicopter laknaba haiduna message thakirami aduga mahakna ket pu yengnaba haiduna ket na laikriba mafam adugi padar adu haidoktuna ket pu yenguba matamdadi ket adu minute manga gi matung asidasu karimata infected oibagi symptom amata uba phangamde maram aduna ma adu yamna ngaami maudagi alien asu confirm oirame madudi hojik ket ki hakchang asida tantorakliba leina laichet asigi antibodies yaure haiba asi hariba sida maram oibana alien yamna thuna tawduna ket asibu mafam asidagi helicopter tarafamgi building adugi mathakta pukhalami adubo sumna ngatang laba matungda alien gi makhong asida infected oiraba nupa amana singjang paiduna laga maki makhong adu da yalami adubo alien na yamna haina singna tawduna mahakna pairaiba nongmai aduna infected oiraba nupa adubu mafam aduda kapaga hatomi aduga hariba matam asimaktada alien da atopa infected oiba amana mu attack tawrami modagi alien na hariba infected oiba mi duda nongmai duna mu kapami adubu mahakna kapiba nongmai duna infected oiba mi duda di palhauramde modagi infected oiba mi duna alien gi asokpa mapa duda osalami adu moinamak alien na yamna kanna honaduna hojiki infected oiba mi dubusu nongmaina kaptuna atomi modagi ketna alien adubu mateng pangbiduna makhoi mamangda leiriba thong aduda thoknaba haiduna yamna kanna honarami adubu thong asida jimna thattuna lepaga lerami adubu hariba matam sidadi jimsu hanadagi hauna mutated tarakpana maksu infected oiraba mi moirami sumna maki nupa asi infected oiramba sida ket adu thawai yamna nungaramde adubu alien di karimata khalamde mahakna jim gi hakchang aduda nomaina kapami odagi alien na amuk jimda amona nomaina kapkai duna tawba matamdadi mahaki nomai adu jam oibadagi nomai aduna oina handuna mahaki makut adu somi hariba sigi khudong chaba silawduna infected oiraba jimna alien gi manakta chensalakuna alien bu one shot hatomi haujikti ketchu mahaki nupa sigi mo sida yamna kirami maram aduna maha adu mafam adudagi alien dagi so adu lorba matungda mahaki thawai dabu hingjawna ba haiduna chenkirami mastagi ketna building adugi top floor gi thong adubu lock toksanduna jim adu ka adugi manungda thanami haujik ketna mahaki nupa jim asi infected oire haiba si khangabani mahaki nupa asi chumdagi miyoi ama oidre haiba su mahakna khangabani adu mahaki nupa asi nungsibana maram oibana maha adu mafam asidagi thadoga chatpa ngamamde modagi ketna khuru khuda kunduna yamna thawai nuaitana kapaga mahaki nupa aduda mahaki hakchang adugi matangda hangami hariba matam asida jim adu complete oina infected oibadi oiramde mahak hojik khara khara di gyan tarami maram aduna mahaki nupi aduda yamna nungsiba wa kya ama hairami hojik ket asi thong asibu hangsira natraga hangoisira haibagi khanbagi mata asida mahak yamna makok sarami aduga hariba matam asida jim adu amna akiba khonjel amada thong asibu hango haiduna mahakna mu keta ki helami asumna konbadadi ket ki thajaba pumba si loina mangami aramaduna mahaki nupa adubu mafam asida lock tawsalama matungda ket adu building adugi mathakta kakirami aduga mahakna building asigi mathakta yorba matamdadi helicopter na ket pu ngaiduna lerami asumna ketna maki nupa adu yamna nungsiba taragasu infected oibana maram oibana maki nupa asibu mafam asida lock tawsanduna thanami aduga jimsu maki nupi sibu kannaba honaba matamda mahak masamakti virus asi changbadagi infected oiduna maki punsibudi zombie onduna lehaurami hariba sinasi ulaga film asigi aroiba asi mata asida oikrami adubu hojik ket asi military gi helicopter da chatkhidawana maram oibana maki hakchangdagi hojik vaccine saduna jim asi amu ketna kanba lakpa yabagi khudongchaba adu leiri mayamgi wakalonsu kamenda phongtokpiramu ketna mahaki nupa jim asibu amu kanba lakhidra haiba adu mayam ngasigi film explanation asi nungai nungai ta haiba adu comment section da biramu aduga ina karigumba film asigi explain tawba matamda soikhiba lankiba yarobasu mayamda ngakpiyo haiba wafam asi thamjari ngasigi oinadi sanga explain ga chino mayamga kainarsi mathang yamna nungairaba film gi explanation amadamu sanga explain ga chino mayamga thengnersi imalaibakna yai fare